Haukiba numit kharni gi mamangda More police station gi manakta bom ama pokhai khraba matung ngarang numidang su More 1 number 8 ta leiba More St. George High School amari SIV office quarter ani gi marakta sakangdaba singa bom ama pokhai halamle More gi tungan mafam anida sakangdaba singa bom pokhai halambagi thodok lai khraba matung Indio Myanmar ngamkhai paringda leiriba aronba lambi singda Assam Rifles na akanba section tawrang lokhat khre Moirang manung service tawriba e-rickshaw singi register kakhalu haina taksiladuna Moirang amsung masi akoibda passenger service tawriba diesel auto Tata Magic Tata Aris singi oiba luk tara humdogi thongmi singna Moirang da leiba Assistant Register Cooperative Society gi office ta thomjin khre khongjang lakadori International Peace and Social Advancement IPSA Tera Bazar da leiba Ideal Club amadi Mau Council ga khusamnaduna ngasi nongmagi oiba Mau Kaithel Tera Bazar da hangkhre BCBR Social Development Foundation gi makhada leiba Bioscience ki anabo website ama hangdokpaga loinana Bioscience ta tongan ba hiramda mai paglaba mioisinga achamba khudol piduna punging thogot khre Panthoibi iratpaga mari leinana ngasi Ghari Youth Welfare Association na Save Our Planet Save Our Future haiba wakalonda Ghari makha leikai gi sanabungda uchara kaya thakre Bharat ki Defense Minister Rajnath Singha na ngasi French President Emmanuel Macron ga Paris ta unaduna ahanba 36 Rafale aircraft transport city dagi lauragani aircraft adu sastra puja tawraba matung Defense Minister masana changing tawgadawri